Pikrabis status the Maikei Khudingmak Maina Chaklaklaba Phaoba Central Leingak Thouwoide amadi Thoudu Khudingmak Haksina Logde Haina Hanagi Chief Minister Loina Manipur Pradesh Congress Committee President Okram Ibobi Maral Sirakle State asida tholiba issue sing loisinduna tangdu leita ba hanjalakna ba amadi tronglawgi thodok adugi matang da MPCC gi Maikei de gingase governor ga unaduna memorandum pisilura ba matung lokbavan gi mamangda pongmi sing da wangang laduna Okram Ibobi na hai tronglawbi awang leikai gi thodokta angang ani leikhida ba amasung miyam gi ihogda CRPM na nongmena atamna na kapada mioi ahum sihan ki ba adu yaning di amadi haksina lawi Karigumba angang ani leikidaba thodok adu hek thokibaga state forcing sanction duna local payaba thabak lokalam labadi misam singi punsi kalamba ya adubu madugi ona tainabada miyamgi asauba ihauda CRPM na irang laksinaba atopa pambai leitabagum atamnana miyamna nongmai kapsin ki badu karigino state asigi law and order kanana pairibage DGP amadi makok thongba official sing kadaida leikrabage hangki Amorom dangarang tinungai da thokiba thodok adugi matang na ngasi Home Minister na security gi marakta pau phona bo wat padagi thokiba ne haina phongdoki bo wafum adugi matang da pawmising na hangba wahangi pakhum da Okram Ibobi na hai miscommunication haibasi phagi oiba yabanate law and order haibasi state langa ki khutta sinaba constitution na piriba right ni hojik tholiba thodok khudimakti masigi texak state langa na pugada bane haiki ngasi pishin ke ba memorandum adugi matang da Manipur gi governor Ajay Kumar Bala gi Maikei de gisu atuba matam da center ga pau phona raga paikhat payaba thabak sing paikhat kene haibagi thajaba pirakhi hairi Bishnupur district tagi oiro or even Imphal East West Thouwoide gi Phaoba laaga pungkhai ma pungama changadaba natieba state force arrest tawsalaga moina lathi charge tawbani khangde water cannon sinabani khangde tear gas shell sinabani khangde tawraga innocent life mi ahum amasu CRPM na kapna hat khibase masisu laina dum kalamba yabani adu karigino aduga CRPF na moju sumsoi soidana crowd dispersed onana bi upaidi lerumgani ba moidasu even kapagasu blank fair hana tawdaba karigino adu kapasu makhongda kaida kaptadana direct kapasidi state sigi law and order se kanana control tawrimno kramai tawrimno DGP na kari hairi security advisor na kari haibana singmasi punamakse sida leiba governor se unarga Manipur gi leiriba situation day by day sum social eba mayam punamak singse sida leiriba phibam se atopa state amada tawba taragadi sumai tawdna tawgadra haibase koi sukta thajadi ba koi aduna koi Bharat ki president da Bharat ki prime minister da or home minister da akoi state sida leiriba phibam se masi karam matam da yariba makai thuna normalcy lakna ba haidna koi memorandum pibani haidna koi sumaina tamti